Russian Defense Ministry na Wagner gi fighter sing Bakhmut Loisinnaba Hotnari. Ukraine gi Bakhmut city da Ukrainian forces ki makuta Russian lanmi amasung Russia gi private military Wagner group ke fighter lising kaya sikhibaga iroina na Russian Defense Ministry amasung Wagner group ki marakta ungkhatnabagi thogdok khamthengba tangkak yaukhre haina thajare. Institute for Study of War ISW na phongdokiba matungin na Russia ki Defense Ministry na Wagner group ki fighter sing Bakhmut lan soknabada loina sihan ki bai base khwaidagi maruoiba pandam oina sathare haire haukiba tha kaya asida Russia na Bakhmut loksinna bohna masung Ukrainian forces na akan bamawong da ngakthokpa maramna lanfam asida lanmi kaya marum sire Russian President Vladimir Putin ga yamna naksinaba miyoi ni haidiba Wagner group ki makok Prigozhin na Russian Defense Minister Sergei Shoigu amasung Russian General Staff ke Chief Valery Gerasimov yauna senior figure kaya gi mayokta lepa laitana mingsathian na ba honakibadage Wagner amasung Russian Defense Ministry gi marakta yamna thina yangthina ba lakhibane Bakhmut landabada mangzil thariba Wagner group ase haujik lan khumang sauksin ba ngamlaktaba maramna Russian Defense Ministry na madugi khudong chaba lawduna Prigozhin gi mapangal sonthana na ba masung Russian sarkar da mahakna tawriba asa kaya thugaina bagi damag Bakhmut mahaki fighter ayamba Sihanna Hotnari haina ISW na haike mamang saigi October thada Prigozhin na mahake political ge aningba kaya uthorakpada Russian President Putin da pakhadan ki haire Russian Defense Ministry na Prigozhin gi mathakta hakthengna na attack tawdana ba dubo Russian military na mahaki mathakta panba yana ba Putin na honarakhi haire Russia gi missile attack ta building kai khre nongpok Ukraine gi Donetsk lamdam manungsan ba laibak Kramatorskta Russia na missile kapsilakpada apartment building ama kaiduna mi ama sikre amasung tare na sokre haina official oiba pawgi source na haire missile attack adu da apartment block mapan kindergarten ama local bank branch ama amasung car ani kaihan khi haina regional governor Pablo Kirilenko na phongdokhe ngahan gi thogdok asi tharaga haukiba pung kun mari sida Russia gi attack ta sikhiba micham masing taret yaukhre amasung kunthra na sokre Sikhiba sing adugi manungda masagi chahi 55 suraba nupi ama yaukhe mahaksi awang nongpok Ukraine gi border town amada mahaki karda lakbada Russian forces na sel kapsilakpada sikhibani haire malem gi oina mi khwaidagi polluted oiba laibak singi manungda India na nipan suba laire malem gi oina khwaidagi polluted oiba laibak singi manungda India na nipan suba da laire mamang sahi phawbodade India na manga suba position da lairam khibane high river ranking ase study farm IQ Air na release tawkhiba World Air Quality Report matung ina ne